World Ozone Day ga mari lainana ozone layer kannabagi paujel puba khongchat ama chatkre khongchat adu Science and Technology Minister TS Biswajit na Kangla Western Gate mamangdagi lamthaduna takel dalaiba Manipur Science Center fawbu chatki khongchat adu lamthabaga mari lainana Minister Biswajit na chahi khudingi World Ozone Day asi September 13 ta pangthokpani adubu state asigi oinadi lairiba irang asina maram oiraga handak asi khara thengthana pangthokpani ozone layer asi matau karamna kan हाइबसे अवेयरनेस पीदुना मियामबु निंगथीना वाखल ताहनबा मतम ओइरे मालेमदा होंगलकलिबा अयिंग असा असि ओजोन लेयर निंगथीना ngak सेंदुना थमलगदे फरकनी हाइना फोंदोखे खोंगचर अदुदा तोंगान तोंगानबा महैसंग सिंगे महैरोय कयाना सरुक्याखे Ozone layer sida sokningai oiba akoi nitrous oxide kumba karigumba dangerous oiba posting se akhoi yaringai akoi sinadana akoi ozone layer si mapung phana phajana akoi lehenna bagi matang da akoi awareness pina bagi program se koi yam tangai phadana akoi gi leiriba karamba akoi chinjak sing sinarga karamba akoi gi environmental oiba poche aduga societally kanaba piba yaba aduga akoi gi leiriba ozone layer se protective oiba pot puna maksing se leiriba miyam khodimak singsna akoi na gyan taminati haijaba nataba piyam pura maksina hona minera kanda akoi layer se protectively thamba matam khakta akoi ngasi gi ainga sa gi hena ka hena sara iba tawra iba pot puna maksing se akoi farakani haibagi adum bai awareness ka mari lenena akoi ozone layer de pangthok sarga thenga su thengna tawjabani